ngasi yu phong tongan tongan mase phong singdigi maru eba pausing khungacharaga myam da share thusi ahan boina myam koina ngarang dagi hauna myam lukhausi jogi maramda ena update pijage haibadi myam haksi karama ground da kona mara laite hana thadokhribano amasum marks kari marangi damakta phakribano haibiski matangna akupo role khara myam da share tawjage yam laba mai ka badrak nongmai amasum sel phakibagi case da miye ani mara laire hana kona lathokhrei lukhausi jo mara laite hana kona thadokhrei accused thadokibagi maram myam point ena ahum mari katang pijaramge mathang sina pathokcharaki dulura matungda prosecution gi maikai digi accused lukhausi jawdagi wy tablet lakh ani sale oina lupa lakh tarago humdoi ga point tarago humdoi amasum demonetize oiraba sale lupa lising maudraga manga fugat ki habigi praman pibangam khide accused ni haina phakiba miyoi mapal gi manungda lukhausi jaw yauna tareta shirakhiba maral sing adugi matik sab praman pibangam khide accused Lawrence Zawdagi lupa lakh nifuganitoy fagat ki haiba adugi praman puthokpa ngam khide accused Teresa dagi wy tablet chani fagat ki haibagi praman piba ngam khide prosecution witness singna piba statement sing mana khide haibagi wafam sini myam in detail da myam marik sumna pathok sarake haukiba kumja english singani ga taraga nipan lamphel gi vip quarter digi malem gi kaithel da lupa koro kun ga tere rom oigadaba heroin amadi methamphetamine kilogram kungani pan amasu nongmai phabagi thagdokta sienabadagi trial sadakhiba Sandel district ki ADC ki chairman oiramba lukhauksei jo prosecutor na drug lalon bada sienai habagi khudam sangdam piba ngamdabadagi ngasi special court and the NPS Manipur na maralai tre haina lakthokiba galoinana khudakta mahakpu jail dagi thadoknaba yathang pikhrei nakala maromda lukhauksei jogi driver oiramba Imphal West district ki Mantripukhi lamlong by Pai Bank Tagi Tungkhan Jausai Taragamapan Buen DPS Act 1985 ki section Kungamatoi of C by 22 of C by 29 Amasum case Adugumari Daniana Pakat Kiba Chusampu district ki Singhat subdivision Digi Thangmilun Jausai Kuntrana section Kungamatoi of C by 22 of C gi Makada case Adugo Hakting Nana Sienabaga Lunana Mara Lady Han Dr. Cray Makoi Animak Maral gi Matungina Sarak Pinana December Kungamatoi sentence hearing Sataragani Lunana case Adu Sienaramba Teresa Elias Ningboy Gaite Say Yankigamari Inter Bunghailun Elias Insert Say Kunganitoy M. Lawrence Zau Say Yankai Sinjatang Zau Say Kuntragamapan Ningang Kusan Zau Say Kuntragamanga Amadi Polsulam Zau Say Kuntragamatoy Busu case Asigamari Lenedre Haina Court Asina Ekut Tokre NDPS A ki section 22 of B by 22 of C by 21 of C by 25 by 29 by 60 of 3 gi makada register to ke FIR case number 43 of 06 2018 NABPS aduga mari lainana satakiba trial the witness taragatre amasum accused kudimaki statement lokhi prosecution gi maiked gi accused lukhoksai jawdagi wy tablet lising kun sale oina lupa lakh tarahum daga lising tarahum de amasum demonetize oiraba sale lupa lising maudra manga fagat ki habgi praman piba ngam kibidaba maramna makpu court asina mara leitre hana lakthokpaga loinana thadoknaba yathang pi hibani loinana accused sing the siriba maral sing adugi matik sabar praman piba ngamba accused Lawrence Zawdagi lupa lakh nifuganite fagat ki haba adugi praman puthokpa ngamdaba amadi accused Teresa dagi wy Chani fagat ki habgi praman piba ngamdaba maramna lukhauksai jawgi mathakta accused taruk adusu thadokibani case aduga mari lainana satakiba trial Manungda prosecution witness number 3 gi maikedi numit aduda lukhauksai jaw elai saisai jawna maki kadagi wy tablet jawba amuba polythene bag ama puthokhi hangdoktuna yenglubada tablet sing adu yorambadigi phagat kibani haina phongdokhi prosecution witness number 4 gi manung ina police ki team aduna lukhauksai jawgi quarter da sangsinduna thibongi thabak sathabada yamlaba drug shell pistol amadi double barrel phangki hairi prosecution witness number 5 na phongdokpagi matung ina police ki team aduda lukhauksai jawgi driver gi barekta sangsinduna thibu humba tawbada hairiba mayai kaba chinjak sing adu phangki adumaina ma imit maknadi uhaude hairi prosecution witness number 35 oiriba napki additional SPTS Brinda gi maikedi police ki team adu thangmilungna mahaki barekta Sanghanki aduga upudagi amuba masugi polythene bag ama pothorakhi hangdoktunu yenglubda wy tablet sing adu yaromkhi haina phongdokhi
Prosecution gi wari matung ina hokhiba kumza English singani taraga nipan gi June kunda Narcotic and Affairs of Border na Police Station More Ward number 1 dagi Eastern Bunghainum amadi More Ward number 2 dagi mung Zauna Imphal East District ki manung sana laiba Mandri Pukhi Lamlong Baiphai Bank ta heroin number 4 amadi WY tablet na singba mayai kawa chinjak sing fare habigi pau pangki khudak NAB gi additional SPTS Brinda amadi SI PS Bulbulna lusingu tim amana mafam aduda pung mari ga minute nifu tapa matamna sangsinki maduda Teresa Elias Nengboy Baiti gi bag amadagi WY tablet chani amasum sel oina lupa lak ani ga lising taraga manga amadi mobile ga kona na fangki Mungjo Elias Eris sei taraga mapan kauba yum adugi miyoy amasu phagat pagaloina na machin hangbada atopa mayai kaba chinja kharasu mahaki mane Easter Bunghainium gi kuthangda Thangmilung Jok sei kuntra kauba miyoy amada sinakre haina phungdokhi Police na Thangmilun numit adugi numidang pung nipal minute nifuda Rims ki gate gi phagatki maki mayumna sangduna thibum gi thabak satabada selingda suitcase ama lotuna leramba thengnakhi suitcase ado hangdoktuna yenglubada yamlaba heroin powder amadi WY tablet sing yorama thengnakhi makhata na mayai kaba drug sing lalonbra sijinabada yamlaba senpham amasu Lawrence Jok say yankai kauba miyoy amana piduna satkre haina mung zauna phungdokhi phiba masida drug sing adu tuan maphamda saithoktuna leire haiba khangmangam khiloina Lawrence ki mayumna thibu humagi thabak sathabada lupa lak nifuni thoi yawba suitcase ama lotuna thamnamba thengnarakhi Thangmilun Jaugi mathakta wang pang sathabada More Ward number 2 dagi Sandel district ki ADC chairman oiramba lukhoksai jaunai Yamthong amadi Milan Mate kauba atopa miyoy aniga loinana mayai kaba chinjak sing lalon madanatana lukhoksai Lamphel de leba quarter da yamlaba WY tablet sing paiduna leire haiba khangmangamkhi Police ki team maduna hana phagalaba accused amadi civil witness sing loinana Lamphel gi VIP quarter da sangsinki maduda Mungjauna lukhoksai jau masak taki amadi yamlaba drakki lalonbagi thabak sing adugi makokni haina phungdokhi lukhoksai jaugi driver Thangmilungi kada leiba upu amadagi amuba masugi khaw amada amuba tepna yetpa box tara yawba thingnakhi makha tana Thangmilungna phongdorakpada lukhoksai jaugi imungdagi WY tablet lising kun phangkibani aduga mari lainana numit adugi ahing pung 12:9 na lukhoksai jau phagatkhibani hairi ningsingba yabre lukhoksai jaugi case sida leiba asigi lusingba kayamarum senai haina Manipur Police Officer amana singnarakpadagi asoba wathok ama thokiba laikhre masigi sumathakta lukhoksai jau case asiga mari lainana bel thadokraba matung mapham khangdana mangkraba matung sei asigi anganba sarukta court asida surrender torokhibani haina supauksi sna makhatari shilakpo oina atopa maruiba paukhra namuk drug user singna kaithal manungda hui halaga thonglaka sanaba hotnaramlei puwari ga sagon aduna laglaba Manipur gi ima kaithel ngasidi user singi makol oiduna leire State government amadi namnasu yengsinwa ngamdre drug users singna numit khudingi sijinariba drugs sing kadaidagi kamdawraga lauribano haibadusu thijindre maning tamna ima kaithel manungda drug users singna number 4 sariba madi kapliba sing thingnana bo hotnadre hairi ngarangsu Imphal manungi ima kaithel manungda leiriba drug users singna hui ama halaga thonglaga sana bo hotnarambaga amadi yonanaba hotnarambadagi Manipur dog lovers ki team amadi Cities Police ki team amana thuwaikre luribadi drug users singna ima kaithel manungda leksin chasin tawraga maning tamna nisha sijinabada state government na thingba ngamdre haibisini adugumba drug users sing aduna makhoina pamliba nisha sing adu sijinana ba hotnabada phanglaktaba matamda posai huranba amadi crime sa thrakpa matamda madudi daite state government na pugadra hangnarakli hana pausina makhatari top paw amana mu court ke asumba warep thagatli Sandel ADC gi former chairman lukhoksai jau drug kingpin amadi haina maral shirakibadunga si kona maralaite haina thadokiba si thagatli haina United Job Organization gi surul amana hairi makhatana hairibana organization asigi maikedi leba asigi judiciary system asita thajaba thami lukhoksai jau maralaite haibisi court ki trial asida mayek singna praman tawre hairi haina su pauksi isna makhatana phongdorakli loisilakpoina mapalam geba atop pawmana Libya Torbanda tausilakiba asiba angang marigi hakchang fanglei migrant sing puba hiyama lupkibagi matung Libya gi kunung Tripoli gi nungsupki samudra Torbanda ngarang yum sakaisa numit masagi sei mangadagi tara phawgi manungda leiba asiba angang mari hakchang sing fanglei haina Libyan Red Crescent phongdokre
ꯖꯋꯤꯖꯥ ꯑꯦꯔꯤꯌꯥꯗ ꯃꯊꯛꯇ ꯃꯤꯑꯣꯏ 30ꯔꯣꯝ ꯇꯣꯡꯈꯤꯕ ꯍꯤ ꯑꯃ ꯍꯥꯏ ꯁꯤꯗ ꯂꯨꯞꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯔꯦꯗ ꯀ꯭ꯔꯤꯁꯦꯟꯠꯀꯤ ꯍꯥꯁꯟ ꯃꯣꯇꯔ ꯑꯜ ꯕꯤꯌꯦꯅ AFPꯗ ꯍꯥꯏꯈꯤ꯫ ꯔꯦꯁꯀ꯭ꯌꯨ ꯋꯥꯀꯔꯁꯤꯡꯅ ꯇ꯭ꯔꯤꯄꯣꯂꯤꯠꯀꯤ ꯀꯤꯂꯣꯃꯤꯇꯔ 95ꯔꯣꯝ ꯂꯥꯞꯄ ꯖꯋꯤꯖꯥ ꯃꯅꯥꯛꯇ ꯍꯛꯆꯥꯡ 3 ꯐꯪꯈꯤ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯍꯛꯆꯥꯡ ꯑꯗꯨ ꯅꯣꯡꯆꯨꯞꯂꯣꯝꯗ ꯀꯤꯂꯣꯃꯤꯇꯔ ꯈꯔꯒ ꯂꯥꯞꯄꯗ ꯐꯪꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯃꯥꯏꯒ꯭ꯔꯦꯟꯠ ꯍꯤ ꯑꯗꯨꯗ ꯇꯣꯡꯈꯤꯕ ꯑꯇꯩ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛ ꯀꯔꯝ ꯊꯣꯛꯈ꯭ꯔꯕꯒꯦ, ꯃꯈꯣꯏꯒꯤ ꯅꯦꯁꯅꯦꯂꯤꯇꯤꯁ ꯑꯃꯁꯨꯡ ꯃꯈꯣꯏ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡꯒꯤꯗꯃꯛ ꯑꯌꯥꯝꯕ ꯁꯕ ꯁꯍꯥꯔꯥꯟ ꯑꯐ꯭ꯔꯤꯀꯥꯗꯒꯤ ꯂꯥꯟ ꯑꯃꯁꯨꯡ ꯃꯌꯨꯝꯗ ꯂꯩꯔꯕꯗꯒꯤ ꯌꯨꯔꯣꯞꯇ ꯆꯦꯜꯂꯛꯅꯕ ꯑꯁꯤꯕ ꯃꯥꯌꯣꯛꯅꯕ ꯈꯣꯡꯆꯠꯁꯤꯡ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯂꯥꯟꯅ ꯆꯥꯍꯠꯂꯕ ꯂꯤꯕꯤꯌꯥꯅ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯈꯣꯡꯁꯥꯟꯐꯝ ꯑꯃ ꯑꯣꯏꯔꯛꯈ꯭ꯔꯦ꯫ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯐꯪꯈꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯀꯤ ꯔꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯉꯥꯡ ꯑꯃꯒꯤ ꯑꯣꯏꯒꯗꯕ ꯐꯤꯔꯣꯜꯁꯤꯡ ꯌꯥꯎꯅ ꯕ꯭ꯂꯥꯡꯀꯦꯠꯁꯤꯡ ꯇꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ AFP ꯀꯔꯦꯁꯄꯣꯟꯗꯦꯟꯠ ꯑꯃꯅ ꯍꯥꯏꯔꯤ꯫ ꯂꯤꯕꯤꯌꯟ ꯔꯦꯗ ꯀ꯭ꯔꯤꯁꯦꯟꯠꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯍꯦꯟꯅ ꯐꯪꯈꯤꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯐꯣꯡꯗꯣꯛꯈꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯖꯋꯤꯌꯥ ꯃꯣꯛꯇ ꯄꯨꯈ꯭ꯔꯦ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯡ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯊꯦꯡꯛ ꯌꯨ꯫